BJP MLA thauri Yalaga Siramle West Bengal gi BJP MLA ama North Dinajpur district leba dukan amagi berenda da thauri yanduna Siramle BJP na di hatoklaga yansinba oigeni haina maral siri Bengal police na haibadana politician asigi purit khawd sibigi maram iba se yoramli Heiri iramli ba se aduda mahakna sibigi maram yauna miyoy anigi mamingsu irammi haina police na Heiri ngasi ayu MLA Debendranath Roy gi asi baksa mobile shop amagi berenda da leiba selling da yanduna leramba mafam aduwaigi mi singna thengnabadagi police ta pau pikibani laikhidrabagi imungi miyoyna phongdorakpada matungina ngasi ayuki pung amarom tabada miyoy kharana mayumda laklaga kauthoki Heiri MLA gi imung manungda misi sigi matangna proof tawnaba demand tawri mahakpu kauthokiba miyoy singa duna mahakpu hatpo oiramgani Heiri mahak sitting MLA ni misi asi CBI na proof tawgadabani haina laikhidrabagi masunupa Girish Chandra Roy na Heiri Debendranath Roy asi Hamtawat Assembly Segment Schedule Caste Reserve Sitagi English Inga Tarak Tarukta CPM ticket kakibani Mamangi Lok Sabha election na BJP da yaukibani hanis pau sina makatari atopa marueba pau manam asiba masak khanglei ngarang ayuk Imphal Police Station gi kanglarom thangba maikai gi sanjen thong maya di Imphal turela tauthar kibi nupi adu masak maming khang mangamlei laikhidrabi nupi adu Nisa Kumari sei taragani pan apokpa Binod Kumar Sa kawi Bihar gi Satimali district gini aduga housing na North EOC da leiba asan babaragi yum amada leibne imung manung na phongdorakpada laikhidrabi nupi masa asi thasigi mapani nuthul pung mari makhairam taba matamda yumdagi thokibani ma kya haksang aroiba mathau mangam pangthoknaba imung manung da sinakre hanis pau sina makhatari yamna nungaiba pau amana Russia na COVID-19 vaccine puthokpa ngamkhre July 10 dagi thadokpa haugadawri COVID-19 की वैक्सीन अहानबो इन रूसिया ना मियोबदा संगेंग तोबदा माइ पाखरे Heiri रिपोर्ट अमगी मतु इन रूसिया की सोसेनो यूनिवर्सिटी ना क्लिनिकल ट्रायल मयाम तौरबा मतुंग दा अहानबा COVID-19 वायरस की वैक्सीन से पुथोकपने Heiri इंस्टीट्यूट फॉर ट्रांसलेशनल मेडिसिन एंड बायोटेक्नोलॉजी की डायरेक्टर बादिम तारा सोबासना हाइखिबगी मतुंग इन वॉलंटियर सिंगना Sosono First Medical University na sangyeng ado satakibani haina pau asina makhatari saruk yaki volunteer sing lagli ba July taraga mangara release tawragani Heiri Russia gi Zamali Institute of Epidemiologist Microbiology na puthokpa vaccine asi June taraga ni pandagi horakibani amadi July 10 da hidak asi puthoknaba hotnaragani haina pau asina makhatari aduga mani losilakpada Manipur gi oiba yamna ngakninga oiba pau katanga ma'am da share tawzaramge PMGKY gi sing napsagi kat pai basing da piragani kat pai da basing Piraroi Karam Siam KFNPD Minister Karam Siam na haikre saliba tha July digi November phawgi PMGKY gi sing napsagi kat pai basing da piragani kat pai da basing Piraroi wafamasi all secretariat leiba mahaki office ta district 13 gi DSO singi kuthangda fire price shopping gi agent sing da makhoi gi honorarium tha manga gi lupa kor aniga lak Nipuga Nipanga, Lishing Humpuga Mariga, Samapanga Taraga, Kusinabagi, Toram, that Minister of Fundokibane, Minister of Makata, Raduna COVID-19, Asawa Awaba Mayo, Naringa, the Agencing the Miam with the Mak, saying Pangan Bibugi the Mak Takapa Fundo E, Agencing the Ciel Sudana Pangbagi, Wakat Laklabadi Mari Leneba, DSO Singi, Matakta Exan Lakotkane, a hand was saying low Navagi, Senpam Laitabana card pie, never sing the seeing Pibangam Leroy. District Manga Senapati None Sandel Tamenglo Amadi Tenopal gi award pase sangsing pikat pa loiraba matungda makhoi gi senpham singsu pitokani Heiri ngasi gi thauram asida KF ki Commissioner Bobby Wycombe Director Ranjan Yumram na singmasu saruk yakhi hai sina paw sina makata na phongdorode thank you